ꯊꯝꯖꯔꯦ ISTV News Bank tabri punongpu taramuksri hose hanbada ngasi muru pawlo bisi rabies laina mapung phana control tawnu bathabak paikhalak libasi khumang soksinlak le haina Health Services ke Director Dr. Okram Ibom Sana photography Hausi Pok Sandro Pizri Handak Surasampur ki tongan mapam singda rabies laina sandrok tuna huina sikpada mioi tara humdoi leikide habigi report pangkraba matungda Manipur sarkar na kanba thodang logduna rabies laina thingnaba lokal pa khongthang khumang soksina sangsin bangam le haina Health Services ke Director Dr. Okram Ibom Sana phongdorle Manipur sarkar ge akanba poktak matungina Health Services Manipur amadi Veterinary Department anina haujiksu laina asi laksana bathabak lokal pa leptre mana makha taraduna rabies laina asi lakadar besai singdadi amuk hana sandoroktanaba sabsaba thabak paikalagani akang ai singa puna resource tawduna thizimba matamda rabies laina asi ningtham thagi matamda yamna ingdaba amadi ningtham thagi matam tenba matamda sandorui haiba khangmangamle lesengani tarukta Manipur da rabies laina sandorokiba matamadusu yamna ingdaba amadi ningtham thagi matam tenba matamda thokibani petribigi oina yengba matamdasu asiguma matam asida rabies laina sandorui haiba khangmangamle ningtham thagi matamda ka hena ingdaba matamda singtak leiba lamlakki sa singkhong kumtharakuna tampaki mapam singda leiba hui amadi hawdong singda rabies laina sandorui haiba sabsana thizinbada khangmangamle masina maram oiduna lakadoriba sahi singda mangjongna singkhong singa singda leiba hui hawdong sing paktak nana anti-rabies vaccine kapthok pagaloina section torang local agni masina maram oiduna lakadoriba sahi singda Manipur da rabies laina sando handana ba ngamlagani habigi sabsaba thazaba leire haire Hauzik Kerala da sathari bakuntra mga suba National Games da Sanjita amadi Mirabai Senuna gold medal amadi silver medal amamam lawkraba matungda ngasi su Maitei Senu and Suman Balana weightlifting ge kg yankhaini pal ge kangluf da bronze medal famangam le haina Kerala da leiba ekoi ge pawmina khangalakli Thangmaiban Youth Center DHYC ge kulumdoi suba mapokumlan thorum ngasi center sig office da pangthokre thorumadu da Thangmaiban Kendra ge MLA KS Jackson thabak gi potharaba agriculture ge cotton development officer L Ibomsa IMC ward number 2 ge councillor KS Purnananda center sig president W Sarat Kumar na thorumapu singone sarwaki thawanga mari leinana MLA Jackson Kendra sida leiba lambi sing ningthina semba madi thaknabai sing ningthina panganba haibisida ahenba mi eng thamle center sige koibagi lambi gi saruk sing koilas tharagani haike koi gi swai leiba approach to yum de leiba macha singke sesama ra koi ka korna gi le changi ba atai tai swai changi singje masimai within this season sida ai koilas masimai loi thadok se ge Handak nong matam sana tadabana maram oiraga mamang sahigum handak sahisu ising tangbagi awaba mayoknagadra haina miyamna mipainaba haure ising karbar tawriba kangbuna hana yolamba mamandagi ising mamal tangkatna yonba haure miyamna ising fangnadabagi awaba mayoknagadra haina mipainaba phawrbasu sarkar gi maikai dagi haujik phawbagi kari thawang lokhalabagi habigi sabsaba khanganba leitre Padma Shri Award Pangkrabi Chief Medical Officer Sarangtham Bimola Kumari Devi Butaran Opgi Thoromama ngasi thawda babu lekai de leiba Password Devi Memorial Girls Hostel gi proprietor gi mayum de pangthokre thoromadu da han gi Education Minister L Jayant Kumar ISTV News ki Coordinator L Tombi amasung DDM Girls Hostel gi proprietor TS Sunita Devi Namuru Music Minister Waki Awardee Bimola Kumari na mai pakpa haibasi honabakan ba amasung kathokpaga loina na sangsin basangi afaba matik saba mi ama oige harabadi angang singbu ahalaman singna asumba lambida lamjing bi basangi haiki ex MLA L Jayant Kumar na formal education khakta natana angang singna topalok sing tansin nabagi tangai fadblei aikoina angang singbu thongna hapo oina makogi thabak singbu asumaran khangdok tuna lamjing si haiki Mungna tamu yang bayi itu itu panggilan apa sih? Lagi yang bayi itu panggilan apa sih? Malah the certain professional dedication itu kan terus dia the समाज के मरी ले ना बता my contribution करने वाले हैं तो मशीन पर भी रखा है बता मशीन चलो कच्चे बता बता कम है मैंने पहले वो कम है कि वो छोटा सा नहीं है वो तो मरी ना हाई बता है तो है नहीं अब तुम लोग चलना सिद्धि अब क्या है ना Malang tahu, malang dah mungkin hendak karena lemah ibang service ki, perak service ki pensiasi, maksud mungkin harus coba kini habis rasa bersuara pun yang ini mungkin dari sini, isyarat semacam mati bahu bersuara mana, untuk isyarat kolam jadi ada jenis mana, bukan congratulation, macam Christmas seperti Loisilak pada muru bepau omukan pejri rabies laina mapung phana control tawnu bathabak paikhalak libasi kumang sausilak le haina Health Services ke Director Dr. Okram Ibom Sana phondorli
How's it getting? ISTV, so, what has to do with it? Tabi, was it? I'm okay.